Handa kharni mangda miyam gi sesepi mandakini kasargi turma Logos Gospel Ministry di makhada makoi lampirami makoi kasar khungchat tu ahaanba numit ki isai program do kasargi sunai thang likai da pangthoki bani nong chingi piomna matasa gi dabadagi pendel khandana khotana tawbudi ngamhodabani na aikoi gi sumang mukta da thorum do pangthoki bani handa kharani sida magi testimony ama Lakhipurom da pangtokpa thorom amada oikhiba aduda video viral oidna mabu issue amu na sagatana Meetei gi nat ki mayokta wangangi haidna sagatpa mukhak aikoi taw phangjaki maruda oikhiba testimony maruina Mandakini na isai gi seifamda wari kamarom lirgasu masagi testimony dipi basi aikoi dasu piramde adumonamak magi madugi testimony du piningbagi ithilse masi aikhoida isai gi thorom lora matungda ehagna magi achamba yam tenba akhoi interview amakak lawja howe hariba interview du da isan Mandakini na wahang kamarom gi so asa tawki adu mana asa tawriba wahang singdu aina su loina hangkide aduga matam su leigidaba mayam purumna thawrang lorba matungda ngaina dana leibadagi akoi interview du kadang sangdaramba yabadu akoi sangdajagide aduna maram oraga yam tenna interview am khak lawbuda mana hainingamba kaya akoi phungdoknabagi mafam leigidaba dugi thamoida polumama leibagumna chatkibaduna mathangi numita pangthokpa isai gi thorom amada isai gi marak tharna magi testimony ama mana aionda learning number aina interview lobo matamda learning number wari singdu mana phungdokibani ai samaste Christian ni ai Christian haibadi Christa gi tungindi haibani tungimba haibani aduga Jesu haina mayamna panbada yamna hangoi tukut jariba mingase kasing hairagadi magi language magi londa maming amamam kaukibani Jesu haibase aikhoigi Manipuri lol da harabadi kanbiba mafu haibani mana pigiba testimony aduda mapungoina mahakna mataw karamna ibung Kristabu thajarakhige haibagi matangda mapungoiba thodokani khak panba thengni haina aina lawje madudi ahaanbada mangna mit udana ubangamagi sakti yaudana poglakibasi magi mamana mapalamda lai khuramba chappada lai ognabadagi mamada phangadaba asoyangam singdu phanghaudadana magi machada oina phangmani haibagi thajanabi ama leiba ai pokpadagi hoduna ai ubagi khudong chabadi lerakte pokpadagi ngasi phawba ai isagi saktam yengbadi yamni yengjaningi adubu hojik phawadi uba phangde adubu aina udrabasu aibu mit uhalaktribase maiba maibi singda yengbada mamaga ko mamana atopa lamamada chatpada layokhibadagi mamada tainagadabado aingonda tainabikibani aduna mitsi udabani haina adum hai adu orabasu aina aibu mit uhandriba lai haja tare lai se indum khirmaga dum lai aduna lai oknaraga fataba mahai phangpa ama anisuba poemdana akhoi hairiba poem dubu support toba magi punsida atopa thodok ama thengnabadudi lai harabung amada angang ama akhoi lai lamlanba nongma aina lai harauba ama da sai program ama chatle duda program hojing sida angang se lai lamla le haina haiba aduda lai lamla le haibsida angang je yam phibum charge ma se lai lamlan da angang je yamna chapting nga ngasagi yamna magi mawong je yam nungai ta bai tare matumda su poe hai angang se ina sum tabado ko lai lamlan ba sida angang si na thenariba
ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯍꯥꯏꯕꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯅꯠꯇ꯭ꯔꯒꯅ ꯃꯁꯥꯗ ꯑꯩꯈꯣꯏꯒꯤ ꯑꯄꯟꯕ ꯂꯩꯍꯟꯈꯤꯕ ꯑꯗꯨꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯏꯁꯣꯔ ꯍꯥꯏꯕꯁꯤ ꯎꯅꯔꯒꯗꯤ ꯃꯆꯥ ꯃꯅꯥꯏ ꯑꯩꯈꯣꯏꯕꯨ ꯐꯠꯇꯕꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯄꯤꯒꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯅꯕꯒꯤ ꯃꯥꯡ ꯇꯥꯛꯅꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕ ꯁꯤꯒꯤ ꯀꯣꯏꯁꯟꯁꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯄꯣꯛꯂꯛꯈꯤ ꯍꯥꯏꯕꯅꯤ ꯑꯩꯅ ꯏꯁꯣꯔꯗ ꯑꯩꯅ ꯍꯪꯉꯤ ꯀꯩꯅꯣꯅꯦ ꯏꯁꯣꯔ ꯊꯦꯡꯅꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏꯕꯁꯤ ꯌꯥꯏꯐꯒꯗꯕꯅꯤ ꯆꯥꯎꯈꯠꯀꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯕꯥꯏꯕꯜꯗ ꯑꯩꯅ ꯊꯦꯡꯅꯖꯕꯗ ꯂꯥꯖꯔꯁ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯁꯤꯔꯕꯅꯦ ꯑꯗꯨꯕꯨ ꯂꯥꯖꯔꯁꯀꯤ ꯃꯆꯤꯁꯤꯅ ꯏꯁꯣꯔ ꯅꯍꯥꯛꯅ ꯖꯤꯁꯨ ꯅꯍꯥꯛꯅ ꯉꯟꯅ ꯂꯥꯛꯑꯝꯃꯕꯗꯤ ꯑꯩꯒꯤ ꯏꯄꯥꯁꯦ ꯁꯤꯔꯝꯃꯣꯏꯗꯕꯅꯤ ꯀꯥꯏꯅ ꯍꯥꯏꯕꯗ ꯂꯥꯖꯔꯁ ꯁꯤꯗꯦ ꯂꯥꯖꯔꯁ ꯍꯧꯒꯠꯂꯣ ꯍꯥꯏꯕꯗ ꯂꯥꯖꯔꯁꯁꯦ ꯍꯧꯒꯠꯈꯤꯕ ꯑꯩꯈꯣꯏꯒꯤ ꯖꯤꯁꯨꯁꯦ ꯑꯁꯤꯕꯕꯨ ꯖꯣꯏ ꯇꯧꯕ ꯉꯝꯕ ꯏꯁꯣꯔꯅꯦꯕ ꯑꯗꯣ ꯖꯤꯁꯨ ꯊꯦꯡꯅꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯖꯤꯁꯨꯕꯨ ꯑꯣꯛꯅꯈꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯤꯠ ꯎꯗꯕꯁꯨ ꯎꯕ ꯉꯝꯈꯤ ꯑꯁꯤꯕꯁꯨ ꯍꯤꯡꯒꯠꯄ ꯉꯝꯈꯤ ꯆꯠꯄ ꯉꯝꯗꯕꯁꯨ ꯃꯅꯥ ꯇꯥꯗꯕꯁꯨ ꯂꯣꯏꯅꯃꯛ ꯐꯈꯤꯕ ꯑꯗꯨꯕꯨ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎꯔꯤꯕ ꯂꯥꯏꯁꯨ ꯑꯣꯛꯅꯕ ꯃꯇꯝꯗꯗꯤ ꯀꯩꯒꯤꯅꯣ ꯑꯉꯥꯡꯁꯤꯅ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗꯕ ꯃꯑꯣꯡꯗ ꯂꯩꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯑꯗꯨꯒ ꯑꯩ ꯏꯇꯣꯝꯇ ꯋꯥꯍꯪ ꯑꯃ ꯂꯥꯛꯈꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯄꯤꯕ ꯂꯥꯏꯁꯤ ꯑꯩꯈꯣꯏꯅ ꯀꯤꯕꯒꯤ ꯅꯤꯡꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯕꯒꯤ ꯅꯤꯡꯒꯗꯣꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯅꯕ ꯅꯤꯡꯗꯣꯏꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯤ ꯂꯥꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯁꯤꯗ ꯑꯩꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯏꯁꯣꯔꯅꯤ ꯃꯍꯥꯛ ꯊꯦꯡꯅꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯌꯥꯏꯐꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯃꯔꯣꯜ ꯊꯣꯛꯂꯛꯈꯤ ꯍꯦꯟꯅ ꯆꯨꯝꯕ ꯑꯣꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩꯅ ꯏꯁꯣꯔ ꯂꯧꯁꯤꯜꯂꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯄꯣꯛꯂꯛꯈꯤꯕ ꯋꯥꯍꯪꯁꯤꯅ ꯏꯕꯨꯡ ꯈ꯭ꯔꯤꯁꯇꯕꯨ ꯂꯧꯁꯤꯟꯅꯕ ꯃꯔꯝ ꯑꯣꯏꯔꯛꯈꯤ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯕꯗ ꯂꯥꯏ ꯑꯣꯛꯅꯔꯛꯄꯗꯨꯕꯨꯁꯨ ꯕꯗꯅꯥꯝ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯒ ꯂꯥꯏ ꯍꯔꯥꯎꯕꯨꯡꯗ ꯅꯠꯇ꯭ꯔꯒꯅ ꯂꯥꯏ ꯂꯝꯂꯥꯟꯕꯗ ꯑꯉꯥꯡ ꯑꯃꯅ ꯍꯥꯏꯗꯤ ꯈꯨꯗꯣꯡ ꯆꯥꯗꯕ ꯃꯥꯌꯣꯛꯅꯈꯤꯕ ꯑꯗꯨꯕꯨꯁꯨ ꯃꯍꯥꯛꯅ ꯕꯗꯅꯥꯝ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯋꯥꯍꯪ ꯑꯃꯈꯛ ꯐꯥꯎꯍꯜꯂꯛꯈꯤ ꯍꯥꯏꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯍꯪꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯏꯕꯨꯡ ꯈ꯭ꯔꯤꯁꯇꯗꯤ ꯀꯩꯗꯧꯉꯩꯗꯁꯨ ꯃꯥꯕꯨ ꯎꯅꯕ ꯃꯤꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯁꯣꯛ ꯑꯄꯟ ꯅꯠꯇ꯭ꯔꯒ ꯐꯠꯇꯅꯨꯡꯗ ꯊꯣꯛꯄꯒꯤ ꯊꯧꯗꯣꯛꯁꯤꯡꯁꯦ ꯑꯝꯇ ꯑꯣꯏꯈꯤꯗꯦ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯈꯤ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗꯨꯗ ꯑꯗꯨꯝ ꯇꯥꯕꯤꯒꯅꯤ ꯖꯤꯁꯨꯃꯨꯛ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕ ꯏꯁꯩꯁꯤꯒꯤ ꯃꯔꯝꯅ ꯑꯩꯁꯦ ꯑꯩꯒꯤ ꯀꯥꯎꯟꯁꯂꯔ ꯃꯌꯥꯝ ꯐꯪꯉꯤ ꯀꯥꯎꯟꯁꯂꯔ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯀꯥꯎꯟꯁꯂꯤꯡ ꯇꯧꯕꯤꯔꯛꯄꯁꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯔꯤꯁꯤ ꯄꯣꯂꯦꯝ ꯁꯤ ꯀꯤꯕꯣꯔꯗ ꯈꯣꯡꯕꯤꯕꯗꯣ ꯑꯗꯨꯒ ꯃꯥꯁꯤꯅ ꯏꯌꯥꯝꯕꯁꯤꯅ ꯔꯦꯀꯣꯔꯗꯤꯡ ꯑꯩ ꯃꯥꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯔꯦꯀꯣꯔꯗꯤꯡ ꯏꯁꯩ ꯃꯌꯥꯝ ꯇꯧꯕ ꯆꯠꯂꯦꯕꯀꯣ ꯑꯗꯨꯗ ꯃꯥꯅ ꯀꯥꯎꯟꯁꯂꯤꯡꯁꯦ ꯇꯧꯋꯦ ꯑꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯥꯎꯟꯁꯂꯤꯡ ꯇꯧꯕꯁꯦ ꯆꯍꯤ 5ꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯥꯎꯟꯁꯂꯤꯡ ꯇꯧꯕꯁꯦ ꯑꯗꯣ ꯑꯩꯅꯁꯨ ꯖꯤꯁꯨꯁꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯔꯥ ꯍꯥꯏꯅ ꯐꯖꯅ ꯊꯤꯔꯒ ꯑꯗꯣ ꯁꯦꯡꯅ ꯆꯨꯝꯃꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯈꯪꯉꯛꯑꯀꯥꯟꯗ ꯏꯁꯣꯔꯁꯦ ꯑꯩꯅ ꯂꯧꯁꯤꯟꯖꯈꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯈ꯭ꯔꯤꯁꯇꯒꯤ ꯃꯔꯝꯗ ꯋꯥꯄꯥꯎꯁꯦ ꯇꯥꯍꯜꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯊꯃꯣꯏꯁꯤ ꯌꯥꯝ ꯀꯟꯅ ꯂꯩꯔꯝꯕꯗꯒꯤ ꯀꯣꯟꯅ ꯏꯕꯨꯡ ꯈ꯭ꯔꯤꯁꯇꯕꯨ ꯂꯧꯁꯤꯜꯂꯛꯈꯤꯕꯁꯤꯡꯗꯨꯒꯤ ꯌꯥꯝ ꯆꯥꯎꯕ ꯇꯔꯅꯤꯡ ꯄꯣꯏꯟꯠ ꯈꯨꯅꯤꯡꯊꯦꯛ ꯑꯅꯤꯗꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯅꯤꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯗꯨ ꯑꯇꯩ ꯂꯥꯏ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯅꯤꯡꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯕꯅꯤ ꯍꯥꯏꯅ ꯂꯧꯔꯒꯗꯤ ꯃꯗꯨ ꯆꯨꯝꯗꯅ ꯁꯥꯒꯠꯄ ꯏꯁꯨ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯅ ꯏꯆꯟ ꯃꯟꯗꯥꯀꯤꯅꯤꯕꯨ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯗ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯅꯠꯇ꯭ꯔꯒꯅ ꯑꯇꯩꯕꯨ ꯍꯨꯟꯗꯨꯅ ꯉꯥꯡꯕ ꯑꯗꯨꯒꯤ ꯏꯟꯇꯦꯟꯁꯟ ꯂꯩꯕ ꯏꯆꯟ ꯑꯃ ꯑꯣꯏꯅ ꯁꯥꯒꯠꯂꯛꯄꯗꯤ ꯆꯨꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯃꯇꯥꯡꯁꯤꯗ ꯊꯝꯖꯅꯤꯡꯉꯤ